Good morning. ꯑꯍꯥꯟꯕꯗ happy ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯖꯅ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯔꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯑꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯑꯒꯗꯤ ꯚꯩꯌꯥ ꯗꯨꯖ ꯍꯥꯏꯅ ꯚꯩꯌꯥ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯗꯔ ꯂꯩꯔꯅꯀꯣ ꯗꯨꯖ ꯍꯥꯏꯔꯒꯅ ꯑꯃꯈꯛ ꯀꯩꯅꯣꯁꯦ ꯑꯅꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯃꯥꯋꯁ꯭ꯌꯥ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯊꯥꯁꯤ ꯂꯣꯏꯈꯤꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕꯁꯦ ꯁꯤꯗꯅꯦꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯄꯨꯟꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯒꯤ ꯑꯗꯨ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒꯗꯤ ꯀꯩꯅꯣꯒ ꯍꯥꯏꯗꯤ ꯏꯟꯗ꯭ꯔꯗꯦꯕꯀꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤꯅꯀꯣ ꯃꯆꯥ ꯑꯅꯤ ꯍꯥꯏꯁꯦ ꯌꯝꯒ ꯌꯃꯨꯅꯥꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯝꯒ ꯌꯃꯨꯅꯥꯒꯁꯦ ꯌꯝꯁꯤꯅ ꯌꯝꯔꯥꯖ ꯈꯪꯉꯤꯅꯀꯣ ꯑꯗꯣ ꯌꯃꯨꯅꯥꯁꯤꯅ ꯔꯤꯚꯔꯗꯣ ꯑꯣꯏꯔꯦꯅꯀꯣ ꯃꯥꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯕꯨꯡꯁꯦ ꯏꯟꯚꯥꯏꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯟꯚꯥꯏꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯔꯨ ꯂꯥꯎ ꯊꯛꯎ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯏ ꯏꯟꯚꯥꯏꯠ ꯇꯧꯕꯁꯦ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯃꯥꯁꯦ ꯌꯝꯔꯥꯖꯁꯦ ꯌꯨꯝꯗ ꯌꯝ ꯆꯠꯄꯁꯦ ꯃꯥ ꯈꯟꯖꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯝ ꯆꯠꯄ ꯍꯥꯏꯁꯦ ꯊꯋꯥꯏ ꯂꯧꯕ ꯆꯠꯄ ꯑꯣꯏꯅꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯃꯆꯟꯗꯨꯅ ꯀꯧꯕꯗꯣ ꯁꯨꯡꯆꯠ ꯆꯠꯇꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯅ ꯀꯧꯃꯟꯕꯗꯨꯗ ꯃꯥꯁꯦ ꯀꯩꯅꯣꯗ ꯆꯠꯂꯦꯕ ꯁꯤꯒꯤ ꯊꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯇꯤꯛ ꯃꯥꯁ ꯍꯥꯏꯔ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯊꯥꯁꯤꯗ ꯍꯥꯏꯗꯤ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯤꯅ ꯃꯥꯏ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯗꯤ ꯆꯥꯔ ꯈꯣꯠꯂ ꯇꯧꯔꯒ ꯑꯗꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯃꯕꯨꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯕꯨꯡꯗꯨꯒꯤ ꯇꯤꯀꯥ ꯅꯝꯕꯤꯕ ꯍꯥꯏꯔꯒꯗꯤ ꯂꯥꯏꯕꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯒ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏꯕꯛꯇ ꯀꯩꯅꯣꯝꯃ ꯅꯝꯕꯤꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯑꯣꯏꯔꯣ ꯏꯕꯨꯡꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯟꯗꯨꯔꯅꯤ ꯈꯪꯗꯦ ꯁꯤꯟꯗꯨꯔꯅ ꯇꯤꯀꯥ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯌꯥꯏꯉꯪꯅ ꯇꯤꯀꯥ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦꯀꯣ ꯁꯤꯁꯤꯅ ꯑꯗꯨ ꯃꯥꯅ ꯁꯤꯁꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯥꯅ ꯕꯣꯔ ꯀꯩꯅꯣ ꯇꯧꯕ ꯃꯥꯅ ꯅꯪ ꯀꯩ ꯄꯥꯝꯒꯦꯅ ꯍꯪꯉꯦꯀꯣ ꯃꯕꯨꯡꯁꯤꯅꯀꯣ ꯑꯗꯣ ꯃꯥ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯟꯅ ꯅꯠꯇ꯭ꯔꯒ ꯃꯆꯦꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯃꯕꯨꯡꯗ ꯇꯤꯀꯥ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯗꯣꯁꯥꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯗꯣꯁꯥ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯌꯝ ꯍꯥꯏꯔꯒꯗꯤ ꯁꯤꯕ ꯅꯥꯕꯅꯤꯅꯀꯣ ꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯅ ꯍꯥꯏꯌꯦꯕ ꯁꯤꯗ ꯉꯥꯛꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯕꯤ ꯆꯥꯕ ꯊꯛꯄ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯍꯥꯏꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯂꯥꯏꯕꯛꯇ ꯇꯤꯀꯥꯒꯨꯝꯕ ꯇꯧꯕꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯗꯣꯁꯥ ꯂꯥꯡꯕꯟ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯕꯤꯂꯤꯐꯁꯨ ꯂꯩꯌꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯉꯥꯛꯇꯪ ꯃꯤꯅꯤꯠ 3-4ꯒꯤꯗꯪꯒꯤ ꯊꯕꯛꯅꯤꯅꯀꯣ ꯁꯤꯃꯁꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯅꯍꯥꯟꯈꯩ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯔꯤꯖꯟꯗꯣ ꯈꯪꯉꯒꯗꯤ ꯔꯤꯖꯟꯁꯦ ꯍꯥꯏꯗꯤ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯕꯤꯗ ꯑꯐꯕ ꯔꯤꯖꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤꯅꯀꯣ ꯑꯗꯨꯒꯤ ꯔꯤꯖꯟꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒꯗꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯗꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯁꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯒꯤ 3 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 2 3 ꯀꯣ 1 ꯈꯟꯕ ꯃꯤꯒꯩꯀꯣ 1 ꯈꯟꯕꯁꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯀꯦꯌꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯀꯦꯕ ꯃꯧꯕꯁꯦꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯅꯨꯄꯤꯁꯦ ꯁꯤꯗ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯀꯦꯕꯩ ꯃꯑꯣꯡꯗꯒꯁꯨ ꯇꯧꯗ꯭ꯔꯣꯀꯣ ꯀꯦꯌꯣ ꯌꯥꯝꯅ ꯉꯁꯤꯁꯦ ꯈꯔ ꯐꯖꯅ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯒ꯭ꯔꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅꯒ ꯁꯨꯝ ꯁꯤꯁꯤꯅ ꯅꯨꯄꯤꯒꯤ ꯑꯣꯏꯈ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯔꯝꯅꯦꯅ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯍꯥꯏꯔꯦꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒꯨꯝꯕꯅ ꯈꯟꯕꯒꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯀꯩꯅꯣ ꯇꯧꯔꯛꯄ ꯉꯥꯏꯔꯛꯄ ꯊꯕꯛꯀꯨꯝꯕ ꯉꯁꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯦꯜ ꯊꯨꯝ ꯐꯪꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯄꯤꯕ ꯑꯣꯏꯕꯗꯣ ꯉꯁꯤꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯗꯣꯀꯣ ꯑꯗꯣ ꯅꯝꯕꯔ 2ꯁꯨꯀꯣ ꯅꯝꯕꯔ 2ꯁꯨ ꯌꯥꯝ ꯐꯩꯀꯣ ꯅꯝꯕꯔ 2ꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯔꯒꯗꯤ ꯁꯟ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅꯤꯅ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯀꯣ ꯍꯥꯏꯗꯨꯅ ꯉꯁꯤꯁꯦ ꯌꯥꯝ ꯐꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨꯀꯣ ꯍꯥꯏꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯃ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯨ ꯉꯁꯤꯁꯦ ꯀꯥꯔꯠꯁꯦ 3ꯁꯦ ꯂꯣꯏꯅꯃꯛ ꯐꯅ ꯂꯥꯛꯑꯦ ꯑꯍꯨꯝꯁꯨꯕꯒꯤꯁꯨꯀꯣ ꯍꯥꯏꯗꯤ
गिफ्ट फंगबोइना तारे चाखौबनीना हाइदि गिफ्ट मा नमा फंगनी को अदु सिदसु दुम हाय हमरा गिफ्ट म्याम हाइदि फंगबदो नंसे ngasi je ko हाइदि मीना रिसीव याम तौगनी को ngasi से ngasi रिसीव याम तौब को पाना दमाइन लोइन लेरे अदो कार्ड से हाइ नेगेटिव पोम त लाक्ट्रे ngasi gi निंगोल चाखौबो नुमित की से को अदुगा टाइमिंग सिना पुंग 5 मिनिट 35 पुंग 6 मिनिट 4 फावम फगरे अदु मतुंगदा हौजिक चाकोब चटकदब खोटकदब लेरेगदि को टाइमिंग से युमदगी थोकपसे को 9 मिनिट 18 देना पुंग 1 मिनिट 9 फाव अदु साइसिददि दुम हाइदि चटपगी टाइमिंग दुबुदि तारानी को अदु 1 मिनिट 9 को सिगी मरकसिदा खोइना दखिनागुम तौगेसु तौबि होरो को सम अफबा मतम ओइबनिना को पुंग 9 मिनिट 18 देना 1 मिनिट 9 फावबा अदुई मतुंगदा अमु हाइदि मतम अफबसे अमु 3 मिनिट 13 दगिना नुंगदांगी पुंग 7 मिनिट 9 फावम लेरेना को अदु अथेंगबगिना 10 मिनिट 59 दगिना 12 मिनिट 13 फावबा म लेरे अदो ngasi se kaino oir ko Thursday yellow gumba kaigumba set piba khotpiba adamaina hana chu khangbiramane ko ado yellow gumba set laga chasu chatpiro aduga yumda leiba ngai yellow set piyo ko ngasi gi video se sida leire ado amkana happy ningol chakoba aidi yawbo phangdre ko aduna haidi mayam phajana enjoy tobiro thank you